mayambu ahan namaktada warina chonggi maikidagi ikok nona taram lokchari aikhon ngasisu miyam da makni hak pothana ba haduna wari macha amchu buduna lakchari ngasigi wari macha chik maming asina yekpa loikidaba lai tabidasi warina chumna pujarapka full story warida yekpa loikidaba lai lamhang amada nanauna fajabi haduna yamna kanna toina kaurari makhoi ani lakminabani adubu kadawaida laikibano haiba mana khangba ngamdre koirei leiduna koithi thirari ngaktang asumna kauduna koithi thiraka matam asidadi fajabise marum amadagi lona tholei fajabi ubada ngasai makai thawai warwana nawase ngaktang di sor phuin holi amusu mana chauri kadai chaluribano haduna mana chaudana wayamna kan hangli fajabina nanawgi pakhumudu karimata pidi kainoma yengulaw haduna makut khatuna kausilei nanaw fajabina kauriba madugi maigai tamna changi karino kari leibanoba kadaino haduna nawse tamma changi fajabini yengo asida leiriba chawba pukhise asigi a manungda kainom ler siyenguni haduna pakthaduna yenghali nanawsu fajabina hairiba waduda kari leibano haduna pakthaduna pukhisi manunglomda adum yengsile asumna nanawni yamna munna mitkupta makhai mana yelingi matam asida tungdomdagi fajabina nanawbu kautharami pukhi asigi manung asida nanaw ase tusili mana sumna tuba matam asida fajabina kangphal asigi mathakta leptuna yamna kanna noi nanaw tasilaba matung asida pu hawgalei aduga isingna chotlaba masasina nanga tawrisi karino haduna yamna kana lawkhalei asumna hek lawrokka matam asida fajabisu pukhi asigi manung asida chongtharai pukhi ase yamna kana lubu pukhi nate makhoigi ngaksam phawbudi yawgani chongtharaka matam asidadi nanawsu fajabida wa amta ngangde nanawna wa haige haduna hek tawba matam asida fajabina magi machina dumeli wa ngangno hai manung asida karigumba ama yengsi haduna man ingit tawrari nanawsu fajabina haibu wa si yarare asumna kari yengsi haribuno haduna mak noma matam asida fajabina nanawgi makosi paiduna ising asigi manungda namtharami asumna ising asigi manung asida namthaba matam asida nanaw ase mathaklomna phawgalakpa ngamdre phawgalake haduna hek tawba khudingi fajabina mabu kanna namtharari asumna ising manung asida iraknaba shor honba ngamdabagi mawong matawasini asomda phamung asida masapama phina kupsilaga nanawna yamna kanna wariba yamna kana phawgatnaba yamna kan hawganaba honai masasi kanna lengduna shorase phuina kanna honduna masada kupsilba phiase haidoknaba nanawni yamna kan mukthori laibak phabana kona thangda mak mukthokpa ngamnare mangphawnare tawriba thaba ase manglani fajabi hairubu nupisi magnu shinaba nupini yamna kanna waba amukta udaba manglalasina mangunda yamna kanna wahalare mit ase khangsin khilakka matam asida nanaw ase wakhal ama khale kari manglano ne haduna ngaktang wakhal ase khanna sorase tamna hontharari asumna sorase ngaktang tamna hontharba matung asida magi phaklang asigi akoibada thetliba mana yekjariba laising asida su koini kelei mathang mana sum yalak matam asida handa ikuidana mana yekba hawbada ngairiba lai sidasu mana munni yengi matam ase ahing nongjai matung pung anirom tarba matamni lai asida yekba hawba kuidriba lai sibu munna yengduna ngaktang leringai matam asida hawbada ngairiba lai se lengmagi mong mataw masu mangonda harpung urei mataw asi ubada yamna nanawna kainune lengmri sibu haduna haraptang munna yengwani adubu mana munna yenglaba matamadi karimata lengkidre masidagi mang hanaga nungaitabani karino tawrisibu haduna mahakse ngaktang wakhan khalamlabasu amukhanna tumthanaba nanaw sem sarami hada amu masase phi loina kupsinduna tumthaba horami adubu tumba matam masida magi masase yamna kanna waba habadu phorami ngasai ukhiba tamthiraba akiba manglan aduga hojiksu masada hainataba kariguma khara leibsina ay yadreda ay kainoma tawreda haduna nanawse matomta magi manga ado
ꯄꯪꯅꯣꯝꯗ ꯅꯣꯝꯗꯅ ꯀꯩꯅꯣꯝꯃ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯁꯥ ꯄꯨꯝꯕ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯤ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯄꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯇꯧꯔꯛꯏ ꯅꯅꯥꯎꯁꯦ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯕꯅꯦ ꯑꯗꯨꯝꯅ ꯐꯤ ꯑꯗꯨ ꯆꯤꯡꯂꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯈꯛ ꯇꯧꯔꯛꯄꯁꯤꯗ ꯅꯅꯥꯎꯁꯦ ꯀꯨꯞꯁꯤꯜꯂꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯄꯥꯛ ꯍꯥꯏꯗꯣꯔꯛꯏ ꯑꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯟꯈꯤꯕꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯅꯅꯥꯎꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯅꯤ ꯆꯤꯡꯅꯕꯅ ꯁꯨꯝ ꯍꯦꯟꯕꯅ ꯀꯥꯡꯈꯨꯂꯨꯈꯥ ꯑꯇꯩꯗꯁꯨ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇꯗꯤ ꯃꯥꯅ ꯎꯕꯗꯤ ꯐꯪꯗꯦ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯩꯅ ꯋꯥꯈꯜ ꯑꯁꯦ ꯍꯦꯟꯅ ꯊꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯅꯥꯎꯁꯦ ꯑꯃꯨꯛ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯑꯁ ꯑꯩ ꯇꯨꯝꯃꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯒꯦ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯥꯅ ꯕꯣꯇꯜꯗ ꯍꯥꯜꯂꯤꯕꯗꯣ ꯈꯔ ꯊꯛꯆꯤꯜꯂꯤ ꯊꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯅꯅꯥꯎ ꯑꯁꯤ ꯐꯝꯊꯔꯤ ꯇꯨꯝꯕꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯁ ꯀꯥꯟꯅꯗꯦ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯕꯅꯤꯅ ꯑꯩ ꯌꯦꯛꯄ ꯍꯧꯔꯕ ꯂꯥꯏꯁꯦ ꯑꯃꯨꯛꯇꯒ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯒꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯈꯔ ꯇꯥꯊꯣꯛꯂꯦ ꯃꯆꯤꯟ ꯃꯌꯥ ꯈꯔ ꯇꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯅꯅꯥꯎ ꯐꯛꯂꯥꯡꯅ ꯊꯦꯠꯂꯒ ꯊꯝꯂꯤꯕ ꯃꯥꯅ ꯌꯦꯛꯄ ꯍꯧꯔꯕ ꯂꯥꯏꯁꯦ ꯑꯃꯨꯛ ꯊꯥꯡꯊꯔꯛꯏ ꯑꯗꯨꯒ ꯇꯨꯔꯤ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯦꯛꯄ ꯍꯧꯔꯛꯏ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯦ ꯃꯉꯣꯟꯗ ꯌꯦꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯌꯥꯝꯅꯗꯤ ꯄꯥꯝꯈꯤꯗꯕꯅꯤ ꯇꯟꯁꯨ ꯌꯥꯝꯅ ꯇꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯌꯦꯛꯇꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯉꯥꯡꯖꯕ ꯀꯌꯥ ꯑꯃ ꯇꯣꯛꯈꯤꯕꯗꯒꯤ ꯅꯅꯥꯎꯅ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇꯗꯨꯅ ꯂꯥꯏ ꯑꯁꯤ ꯌꯦꯛꯈꯤꯕꯅꯤ ꯂꯥꯏ ꯑꯁꯤ ꯍꯦꯛ ꯌꯦꯛꯄ ꯍꯧꯔꯛꯄꯗꯒꯤꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯦ ꯃꯉꯣꯟꯗ ꯇꯨꯝꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯪꯍꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯤꯕꯁꯦ ꯑꯗꯨꯕꯨ ꯅꯅꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ꯭ꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯤ ꯃꯃꯤꯡ ꯄꯟꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯑꯔꯨꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏ ꯑꯃꯒꯤ ꯃꯃꯤꯅꯤ ꯃꯥꯅ ꯌꯦꯛꯂꯤꯕ ꯌꯦꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯣꯖꯥꯁꯤꯡꯒ ꯌꯥꯝꯅ ꯀꯨꯝꯅ ꯇꯥꯟꯅꯈꯤ ꯅꯩꯅꯈꯤ ꯑꯣꯖꯥ ꯑꯗꯨꯅꯕꯨꯗꯤ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏ ꯌꯦꯛꯄꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯦꯛꯄꯒꯤ ꯍꯧꯕꯒꯤ ꯃꯑꯣꯡ ꯂꯩ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯁꯨ ꯃꯑꯣꯡ ꯆꯥꯗꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯖꯍꯟꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯗꯦ ꯂꯩꯔꯤꯕ ꯄꯤꯔꯛꯂꯤꯕ ꯃꯃꯤ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯞ ꯆꯥꯅ ꯌꯦꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯌꯦꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯖꯥꯁꯤꯡꯅ ꯃꯁꯤ ꯍꯣꯠꯅꯔꯨꯅꯨ ꯌꯦꯡꯉꯨꯅꯨ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯇꯧꯗꯦꯗ ꯅꯪꯁꯨ ꯌꯦꯛꯎꯅꯨ ꯃꯤꯅ ꯍꯥꯏꯔꯛꯄ ꯇꯥꯔꯕꯁꯨ ꯇꯧꯔꯨꯅꯨ ꯍꯥꯏꯗꯨꯅꯕꯨꯗꯤ ꯅꯅꯥꯎꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎꯁꯦ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯈ꯭ꯔꯒ ꯑꯁꯣꯝꯗ ꯑꯍꯜ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯑꯣꯖꯥꯗ ꯃꯈꯥ ꯇꯥꯅ ꯇꯥꯅꯕ ꯇꯧꯗꯨꯅ ꯂꯥꯏ ꯑꯁꯦ ꯌꯦꯛꯈꯤꯕꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯁꯨ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯍꯧꯖꯤꯛ ꯇꯨꯝꯕ ꯌꯥꯗꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯇꯨꯔꯤ ꯊꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯄꯤꯔꯛꯈꯤꯕ ꯃꯃꯤ ꯈꯔ ꯁꯦꯡꯗꯕꯗꯣ ꯃꯥꯅ ꯌꯦꯡꯗꯨꯅ ꯃꯥꯟꯅꯕ ꯐꯖꯅ ꯌꯦꯛꯄ ꯍꯧꯔꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯡ ꯁꯣꯝ ꯈꯔꯗꯤ ꯑꯗꯨꯝ ꯅꯅꯥꯎꯗ ꯐꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯅꯅꯥꯎ ꯈꯟꯖꯤꯜꯂꯨꯗꯦ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛꯅ ꯂꯥꯏ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯛꯊꯕ ꯍꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯄꯥꯟꯂꯣꯝꯗ ꯍꯟꯅꯃꯨꯛꯇꯤ ꯅꯥꯍꯦꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯥꯅ ꯇꯥꯔꯛꯄꯅꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯄꯗꯒꯤ ꯅꯅꯥꯎ ꯑꯁꯦ ꯌꯦꯛꯂꯝꯕ ꯂꯥꯏ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯦ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯤꯒꯤ ꯅꯥꯍꯦꯕ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯥꯅꯦ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯂꯩꯈꯤꯔꯝꯃꯤ ꯅꯅꯥꯎꯅ ꯑꯗꯨꯝꯅ ꯌꯦꯛꯄ ꯍꯦꯛ ꯂꯦꯞꯇꯨꯅ ꯃꯥꯅ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯏ ꯑꯁꯦ ꯌꯦꯛꯊꯅꯕ ꯃꯥꯅ ꯁꯦꯝ ꯁꯥꯔꯔꯤ ꯉꯥꯏꯍꯥꯛꯇꯪ ꯄꯤꯔꯛꯂꯤꯕ ꯃꯃꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯌꯦꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀꯁꯨ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯦ ꯅꯅꯥꯎꯅ ꯇꯥꯔꯛꯂꯦ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯦ ꯊꯕꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯌꯦꯛꯂꯒ ꯂꯩꯔꯦ ꯃꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯦꯛꯂꯝꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯦ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯄꯤꯠ ꯀꯥꯞꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯀꯣꯌꯦꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯍꯥꯛꯁꯦ ꯂꯥꯛꯄꯅꯤ
ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯁꯪꯒꯣꯏꯔꯣꯝꯗ ꯑꯁꯣꯝ ꯂꯩꯔꯛ ꯃꯆꯤꯟꯂꯣꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯄꯤꯠ ꯑꯗꯨꯝ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯔꯪ ꯂꯪꯕ ꯃꯃꯤꯠ ꯑꯅꯤꯈꯛ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯁꯤꯗ ꯏꯔꯪ ꯂꯪꯅ ꯎꯕꯅꯤ ꯃꯁꯤ ꯎꯕꯗ ꯅꯅꯥꯎꯅ ꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯍꯨꯏꯔꯥ ꯁꯜꯂꯥ ꯀꯩꯅꯣ ꯁꯤꯕꯣ ꯏꯔꯪ ꯂꯪꯕ ꯃꯤꯠ ꯑꯅꯤ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝꯅ ꯃꯨꯟꯅ ꯃꯤꯆꯥꯟꯅꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯍꯦ ꯀꯩꯅꯣꯅꯦ ꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯂꯥꯎꯏ ꯃꯥꯅ ꯑꯗꯨꯝ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯏꯔꯪ ꯂꯪꯕ ꯃꯤꯠ ꯑꯅꯤ ꯑꯗꯣ ꯑꯗꯨꯝ ꯃꯅꯤꯡ ꯍꯟꯕꯗꯧꯅ ꯇꯧꯔꯛꯏ ꯅꯅꯥꯎꯁꯦ ꯑꯃꯔꯣꯝꯗꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯦ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯁꯥ ꯁꯟ ꯍꯨꯏꯗ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯩꯅꯣꯅꯦ ꯂꯩꯔꯛ ꯃꯆꯤꯟꯂꯣꯝ ꯃꯇꯝ ꯃꯇꯝꯅ ꯃꯅꯤꯡ ꯍꯟꯈ꯭ꯔꯤꯅꯦ ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯇꯩꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯦ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯂꯥꯎꯕꯁꯨ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛ ꯆꯪꯕꯁꯨ ꯃꯍꯥꯛꯁꯦ ꯇꯜꯂꯝꯃꯤ ꯑꯁ ꯑꯩ ꯆꯪꯉꯔꯣꯏꯗ ꯏꯃꯨꯡꯗꯨꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯏꯃꯨꯡꯗ ꯃꯥꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯅ ꯅꯅꯥꯎ ꯑꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯃꯪ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯦ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣꯅꯦ ꯑꯁ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯂꯥꯏ ꯌꯦꯛꯄꯁꯨ ꯇꯣꯛꯑꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯛꯄ ꯍꯧꯔꯝꯂꯕ ꯂꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯛꯈꯤꯗ꯭ꯔꯦ ꯐꯃꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯇꯨꯝꯕꯁꯨ ꯌꯥꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯃꯊꯪ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯀꯤꯅ ꯐꯃꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯥꯅ ꯃꯪꯂꯒ ꯂꯩꯕꯁꯦ ꯅꯣꯡꯉꯥꯟꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯁꯦ ꯃꯃꯤꯠ ꯑꯗꯨ ꯈꯞ ꯆꯤꯡꯗ ꯐꯥꯎꯕꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯦꯛꯃꯧꯂꯔꯛꯄ ꯌꯥꯗꯦ ꯃꯁꯥꯗ ꯇꯨ ꯆꯨꯡꯂꯤꯕ ꯃꯁꯥꯗ ꯀꯤꯔꯤꯕ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯎꯆꯦꯛ ꯋꯥꯌꯥ ꯈꯔ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯊꯪꯅꯕꯒꯤ ꯃꯤꯁꯤꯡ ꯍꯧꯅꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯈꯧꯗꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯁꯦ ꯈꯖꯤꯛꯇꯪ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯕ ꯋꯥꯕ ꯀꯌꯥ ꯑꯗꯨꯅ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯨꯝꯊꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯅꯥꯎ ꯑꯁꯤ ꯍꯧꯖꯤꯛ ꯏꯁꯤꯁꯤꯅ ꯇꯨꯝꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯇꯕꯗ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯅꯅꯥꯎ ꯃꯃꯥꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯀꯔꯤꯒ ꯃꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯈꯨꯝꯁꯨ ꯈꯨꯝꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤꯅ ꯈꯨꯝꯃꯤ ꯃꯥꯗꯣ ꯊꯕꯛ ꯀꯟꯈꯤꯕꯒꯤ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯧꯒꯠꯂꯛꯀꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯄꯤꯌꯣ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯅꯅꯥꯎꯕꯨ ꯀꯧꯕ ꯂꯥꯛꯏ ꯅꯅꯥꯎ ꯃꯃꯥꯅ ꯍꯥꯏꯔꯗꯤ ꯈꯪꯗꯦꯅꯦꯍꯦ ꯉꯔꯥꯡ ꯊꯕꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯔ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤꯕꯅꯤ ꯑꯃꯨꯛꯇ ꯀꯧ ꯅꯪꯅ ꯑꯃꯨꯛꯇ ꯀꯧꯔꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯄꯤꯌꯣꯅ ꯅꯅꯥꯎꯒꯤ ꯂꯣꯜꯂꯤꯕ ꯀꯥꯒꯤ ꯊꯣꯡꯁꯦ ꯊꯤꯜꯂꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯅꯅꯥꯎ ꯃꯤꯠꯁꯤꯡꯂꯛꯏ ꯄ꯭ꯔꯤꯌꯣꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯄ꯭ꯔꯤꯌꯣꯅ ꯀꯔꯤꯅꯣꯅꯦ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕꯗ ꯇꯨꯝꯃꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯅꯥꯎꯅ ꯐꯃꯨꯡꯗ ꯐꯝꯃꯣ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥꯔꯤ ꯑꯃꯇ ꯂꯤꯒꯦ ꯑꯁꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯌꯥꯝꯅ ꯀꯤꯔꯕ ꯃꯪꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯅꯅꯥꯎꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯄ꯭ꯔꯤꯌꯣꯗ ꯇꯝꯃꯤ ꯄ꯭ꯔꯤꯌꯣꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯅ ꯍꯧꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯑꯁ ꯆꯠꯂꯣꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯂꯥꯏ ꯌꯦꯛꯄꯒꯤ ꯍꯧꯅꯕꯤ ꯀꯜꯄꯅꯥ ꯌꯥꯝꯅ ꯂꯤꯡꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯥꯒꯠꯄꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯃꯁꯤꯡ ꯃꯔꯥꯡ ꯈꯟꯕꯗꯣ ꯇꯧꯅꯨꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯀꯤꯔꯕꯗꯤ ꯃꯇꯝ ꯈꯔ ꯂꯥꯏ ꯌꯦꯛꯄꯗꯨ ꯂꯦꯞꯄꯨꯅꯦ ꯂꯥꯏ ꯌꯦꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯌꯦꯛꯄꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯎꯗꯕ ꯈꯪꯗꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯁꯤꯡ ꯌꯦꯛꯄ ꯌꯥꯏ ꯈꯪꯗꯦ ꯌꯥꯗꯦ ꯈꯪꯗꯦ ꯄꯪꯌꯦꯛꯇ ꯌꯦꯛꯏ ꯑꯗꯨꯅꯗꯤ ꯋꯥꯈꯜꯗ ꯃꯁꯤꯡ ꯃꯔꯥꯡ ꯎꯕ ꯇꯥꯕꯅꯤꯅꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯐꯖꯕꯤꯁꯨ ꯂꯥꯏ ꯌꯦꯛꯄ ꯃꯤ ꯅꯕꯥꯅꯤ ꯂꯝꯕꯥꯗꯤ ꯆꯥꯏ ꯍꯥꯏꯕꯨ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯒ ꯐꯖꯕꯤꯅ ꯌꯦꯛꯊꯣꯔꯛꯄꯗꯤ ꯌꯥꯝ ꯃꯥꯟꯅꯗꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗ ꯎꯗꯕ ꯀꯌా ꯑꯃ ꯌꯦꯛꯏ ꯑꯗꯨꯅꯗꯤ ꯋꯥꯈꯜ ꯑꯗꯣ ꯉꯥꯎꯕ ꯇꯥꯕꯅꯤꯅꯦ ꯀꯔꯤ ꯌꯦꯛꯂꯕ ꯍꯟꯗꯛꯅ ꯀꯔꯝ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯅꯥꯎꯅ ꯌꯦꯛꯄ ꯍꯧꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯊꯔꯛꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ
ngarangi nongalamdai gi matamda nanauna mag yekpa horamdaba madugi lai ado Priona urure masine karamano karino sibo haduna yamna ngni yamna mun yengi nanauna harami hadak ahal lamna piramba anoba project ni masi ai yekna ba honabada yamna suwai magi pirakli mami sisu khara sengdaba yengone masine yekadrubase haduna yenghalami masigi porase Priona hek yenga matamda Priyo magi masara tu chung khangaude kinu sibo haduna yamna ngakna yamna mun yengi mana ngakliba pakatliba pirakliba mami asida karigumma khara tamna honglakpagi mataw amakak Priyo gi mitu urakpani masigi honglakpagi mataw leng mana mataw asina mangonda yamna kikiduna karino sibo haduna solamnaga makutta pairamba hana pirak mami edo makhar thadakirami nanauna Priyo gi mataw du ubada yamna ngakna kedorage karigino nang yamna phingna makhar thadariduba haduna hai Priyo wakhala makhalur male kaisunate amuk taraba mami edo mana khungali masig sinab nang yese khangdine masi ubada tu chumi isaji kainama phawine hadin hai nanauna mukhumi nangdina te taw aisu masi hek ahan mi yekpiu hadin pirak matam masida isada kainama phawribani mase amuktang aini yekplo sinmangal labadi ai su mai pak poy gadirabani mong taragrane Priyona ingna tamna khome mong budi tani hababu asigumba kari no khangdaba laisingse nangni yekpa yamna pamje aidi kya pamdebu nangna tumba yade hariba ngasi nongni ni mangha nungaite haribado ima khoidati haibra nanauna haide hadun hari Priyona adu waragana doctor chatlaga mtung yengthokna pharoidrane nong test tawbusu darka lebra khale nanauna khumi kaisum toroida akhoida bu kari changadabunu ne isa pharisidi laune ai hawgalage horendi nungthendo ai phajabi ga wari sanagadu sile ibani khara chaminase Priona hari hoine pakhang machani ne adugum wadu harakudune ni ngairisi nangi artist ki hunabi yekba khopre gi wari dama kari gumda akitu jumbi wa ngakta adugum nungai wari saradi khara phaidana losilo ai ngak tung phalomge chalo brush tawtho uro kasik manung sida Priyo matom da phamna gali hori nanauna maime ta thoku brush tawu chakhirami mana chakhiba matam sida Priyona magi kasik akoibada leiriba nanauna hani yeklam laising se mathang adum yanakli aduga ngasai mami im khak pirakhibado nanauna yeklaga nakana thamliba khara yekpa hormnabase masida su Priyona yamna mun yengi Priyo su la yekpudi adum khara haibani yamna mak natrabasu khara makhaidi manabi yekpa haibani mami edo tamma lokhale nanauna yekpa hormnaba domda magi mami asina yamna mun yengduna turi edo paikre aibo haraptang yekpa haigadrane masibu mongwalan ba haigadrane haduna turi edo paiduna mana mami edo yengduna tamna makha samtharakli mani yeklari mamanabna nanauna chalakti phawba Priyona laise adum makha tana yeklari samtharari adubu tasengmadi masi kadomdagi yekani kadaidagi hawgani haiba ma kari mata khangmanate aduga nanausu khangmanate makoina wakhan khanthadana makoina thabak tawba matam sida ngamni habigi matagum yai khangdi yadi khangdi thaba se tawrubani ngasi amuk Priyona makha samthari basina atopna nakalamdagini nanauna yeklibsina atopna nakalamdagi yekpani mamanabudu laktri phawba Priyona manaba tamna mana dum yekpa hawtare ngahaktangi matungadi nanau lapri khonjelase mana tarame khonjelu tabadagi ma lai yektaba sakre nanauna toriba thabasida mana mu yeksilama tarabadi nanauna mangonda wa hairakadra haduna singnabadagi turi edo makhara thamkre aduga karimata natta sa khangda Priyo hamnak lerami nanauna mai mete thokpa lor batungda phamunga sida ngahaktang phambada Priyona hari asig mami se nangni yekpa hormase amukta makha samthaw yengini amukti ye uyengini ayumti yenge ba haduna Priyona harakpadagi nanausu aide somna thokse haraga asimu yekpa tarab aibo Priyona hari kuiroine hairapta makha samthaw yengini harakpadagi nanausu mamanabana harakpa wa khobnina yeki turi pakhatkre aduga phamtharaduna mana yekpa hornaba laise amuk makha tana yektharami
ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯌꯣꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯁꯤ ꯎꯕꯗꯅꯤ ꯄ꯭ꯔꯤꯌꯣꯁꯦ ꯃꯃꯤꯠ ꯑꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯎꯔꯤꯕꯁꯦ ꯅꯅꯥꯎꯅꯗꯤ ꯎꯕ ꯅꯠꯇꯦ, ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯃꯈꯛ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯄꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯏ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯇꯨꯔꯤꯅ ꯍꯦꯛ ꯊꯥꯔꯨꯕ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯤꯌꯣꯒꯤ ꯃꯤꯠꯇꯗꯤ ꯏ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯆꯦꯟꯊꯔꯛꯄꯒꯤ ꯃꯃꯤ ꯑꯁꯦ ꯄ꯭ꯔꯤꯌꯣꯅ ꯎꯔꯛꯏ꯫ ꯃꯁꯤ ꯎꯕꯗꯒꯤ ꯄ꯭ꯔꯤꯌꯣꯁꯦ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯅꯅꯥꯎꯗ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯁꯣꯔꯝꯂꯒ ꯃꯍꯥꯛꯁꯦ ꯅꯅꯥꯎꯗ "ꯅꯅꯥꯎ, ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ, ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯅꯥꯎꯗ ꯃꯥꯅ ꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯅꯅꯥꯎꯅꯁꯨ "ꯉꯥꯏꯈꯣꯅꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ" ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯣ ꯌꯥꯗ꯭ꯔꯦ꯫ "ꯑꯩ ꯊꯨꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯅꯥꯎꯅ ꯃꯥꯒꯤ ꯃꯆꯤꯟꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯤ ꯏꯃꯥꯟꯅꯕꯅꯣ ꯈꯪꯗꯦꯅꯦ, ꯃꯥꯒꯤ ꯑꯁꯨꯝ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯕꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯏꯅꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯌꯦꯛꯄ ꯍꯧꯔꯨꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯛꯊꯒꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯌꯦꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯅꯥꯎꯁꯨ ꯐꯖꯕꯤꯒ ꯃꯥꯒ ꯎꯅꯒꯗꯕ ꯋꯥꯔꯤ ꯈꯔ ꯁꯥꯒꯗꯕ ꯂꯩꯕꯅꯤꯅ ꯃꯃꯥꯟꯅꯕ ꯄ꯭ꯔꯤꯌꯣꯕꯨ ꯅꯅꯥꯎꯅ ꯀꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯄ꯭ꯔꯤꯌꯣ ꯅꯅꯥꯎꯅ ꯀꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯝ ꯉꯔꯪ ꯉꯪꯅꯕꯅꯤꯅ ꯅꯅꯥꯎ ꯑꯃꯗꯤ ꯄ꯭ꯔꯤꯌꯣ ꯍꯧꯖꯤꯛ ꯐꯖꯕꯤ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯆꯤꯡꯌꯥꯗ ꯃꯈꯣꯏ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯊꯥꯅꯈꯤꯕꯅꯤ꯫ ꯐꯖꯕꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯌꯣꯒ ꯃꯃꯥꯟꯅꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯑꯗꯨꯒ ꯅꯅꯥꯎꯒ ꯐꯖꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯔꯤ꯫ ꯐꯖꯕꯤꯅ ꯅꯅꯥꯎꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅ ꯈꯜꯂꯤ, ꯑꯗꯨꯒ ꯅꯅꯥꯎꯅꯁꯨ ꯐꯖꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ꯫ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯋꯥꯁꯦ ꯇꯞꯅ ꯇꯞꯅ ꯍꯪꯉꯤ꯫ ꯍꯧꯖꯤꯛ ꯀꯔꯝꯕ ꯂꯥꯏ ꯌꯦꯛꯂꯤꯕꯒꯦ, ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯅꯥꯎꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯅꯤ? ꯂꯥꯏꯗꯨ ꯃꯃꯤꯡꯁꯨ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ, ꯀꯔꯤꯅꯣꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯐꯖꯕꯤꯗ ꯃꯥꯅ ꯑꯍꯜ ꯑꯃꯅ ꯄꯤꯔꯛꯄ ꯀꯩꯅꯣꯝꯗꯤ ꯌꯦꯛꯂꯦ꯫ ꯐꯖꯕꯤꯅ "ꯀꯩꯅꯣꯝ ꯍꯥꯏꯗꯤ?" "ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯃꯃꯤꯡ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯅ "ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯌꯦꯛꯄ ꯌꯥꯏ ꯈꯪꯗꯦ ꯌꯥꯗꯦ ꯈꯪꯗꯦ ꯑꯔꯨꯕ ꯄꯣꯠꯁꯤꯡꯗꯣ ꯌꯦꯛꯀꯅꯨ ꯍꯥꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯦꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯁꯥꯎꯅ ꯋꯥ ꯍꯥꯏ꯫ ꯂꯥꯏ ꯌꯦꯛꯄꯁꯤ ꯐꯥꯒꯤ ꯅꯠꯇꯦ, ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯌꯦꯛꯄ ꯌꯥꯗꯕ ꯂꯥꯏ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤꯀꯣ, ꯅꯪ ꯇꯧꯖꯅꯨ꯫ ꯄꯥꯈꯠꯆꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯁꯨꯝꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯃ ꯀꯔꯤ ꯀꯝꯗꯧꯔꯤ? ꯄ꯭ꯔꯤꯌꯣ ꯑꯃꯗꯤ ꯐꯖꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯌꯣꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯆꯤꯡꯌꯥꯗꯨꯒꯤ ꯃꯈꯣꯡꯃꯛꯇꯗ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ 3-4 ꯈꯛꯇꯪ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯃꯥꯅ ꯍꯥꯏꯔꯞꯇꯪ ꯌꯦꯡꯉꯨꯕꯅꯤ꯫ ꯄ꯭ꯔꯤꯌꯣꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄ꯭ꯔꯤꯌꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯤ ꯃꯇꯧ ꯑꯁꯤ ꯄ꯭ꯔꯤꯌꯣꯒ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯄ꯭ꯔꯤꯌꯣꯅ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯋꯥ ꯉꯥꯡꯂꯝꯕ ꯄ꯭ꯔꯤꯌꯣ ꯑꯁꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯕ ꯃꯈꯩ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ "ꯀꯩꯗꯧꯔꯦ ꯇꯥꯃꯣ? ꯀꯩꯗꯧꯔꯒꯦ? ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄ꯭ꯔꯤꯌꯣꯁꯦ ꯈꯪꯕꯣꯏ ꯀꯔꯤ "ꯀꯩꯁꯨ ꯅꯠꯇꯦ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯗ ꯃꯥꯅ ꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯤꯌꯣꯅ ꯑꯗꯨꯝ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯒꯤ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯄ꯭ꯔꯤꯌꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯔꯤ꯫ ꯄ꯭ꯔꯤꯌꯣꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ "ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯅꯅꯥꯎꯒ ꯐꯖꯕꯤꯒꯗꯨꯕꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯕꯅꯤ?" ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯨꯝꯃꯤ꯫ "ꯀꯩꯅꯣꯅꯦ, ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯈꯤꯁꯅꯨ ꯀꯩꯅꯣ, ꯃꯈꯣꯏꯗꯤ ꯄꯥꯛ ꯎꯅꯕꯁꯨ ꯅꯠꯇꯦ, ꯉꯥꯛꯇꯪ ꯎꯅꯖꯁꯅꯨ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄ꯭ꯔꯤꯌꯣꯅ ꯑꯃ ꯈꯨꯝꯃꯤ꯫ "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩ ꯊꯕꯛ ꯈꯔꯁꯨ ꯂꯩꯕ, ꯑꯗꯨꯒꯤꯅꯤ." "ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯏꯅꯣꯅꯦ?" ꯋꯥꯈꯜꯁꯤ ꯁꯨꯝ ꯈꯜꯂꯤ꯫ ꯈꯟꯅ ꯑꯃꯨꯛꯁꯨ ꯆꯦꯞꯊ ꯃꯥꯅ ꯀꯤꯔꯨ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤ ꯑꯃꯨꯛꯁꯨ ꯃꯥꯅ ꯌꯦꯡꯉꯤ꯫ ꯄ꯭ꯔꯤꯌꯣꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯊꯣꯔꯛꯏ, ꯃꯤꯆꯥꯟꯅꯔꯤ꯫ ꯃꯁꯤꯅꯅꯤ ꯄ꯭ꯔꯤꯌꯣꯕꯨ ꯍꯦꯟꯅ ꯀꯤꯍꯜꯂꯤꯕ, ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ꯫
ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯄꯟꯊꯕ ꯇꯧꯗꯦ ꯃꯃꯥꯟꯅꯕꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯣꯅ ꯑꯁ ꯏꯇꯥꯎ ꯆꯠꯂꯁꯦ ꯌꯨꯝꯂꯣꯝꯗ ꯑꯩꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯍꯌꯦꯡ ꯅꯪ ꯁꯤꯠ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯁꯤ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯅꯅꯥꯎꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯐꯖꯕꯤꯒ ꯃꯥꯒꯗꯤ ꯇꯣꯏꯅ ꯎꯅꯕ ꯅꯠꯇꯕꯅꯤನ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯥꯔꯝꯂꯕ ꯇꯨꯡꯗ ꯅꯅꯥꯎꯅ ꯐꯖꯕꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯏꯃꯥꯟꯅꯕꯁꯦ ꯊꯕꯛ ꯈꯔ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯇꯧꯁꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯈꯔꯁꯨ ꯏꯕꯥꯅꯤ ꯄꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯣ ꯑꯃꯗꯤ ꯅꯅꯥꯎꯁꯦ ꯆꯠꯅꯅꯕ ꯊꯣꯔꯛꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯅꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯨꯏꯅꯁꯨ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯠꯇꯕ ꯉꯁꯤ ꯉꯥꯛꯇꯪ ꯂꯥꯛꯄꯁꯤꯗ ꯅꯪꯅ ꯉꯪ ꯍꯦꯛ ꯉꯪꯉꯤ ꯅꯨꯄꯤ ꯃꯈꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯍꯟꯗꯅ ꯍꯥꯏꯅꯤ ꯄ꯭ꯔꯤꯌꯣꯅ ꯈꯨꯝꯃꯤ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯃ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤꯗꯨ ꯂꯤꯒꯦ ꯑꯁꯨꯝꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯑꯥꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯄ꯭ꯔꯤꯌꯣꯅ ꯇꯨꯡ ꯍꯟꯅ ꯐꯖꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯨ ꯌꯦꯡꯊꯣꯔꯛꯄꯅꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯌꯣꯁꯦ ꯃꯥꯒꯤ ꯌꯦꯡꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯣꯡꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯉꯛꯅ ꯌꯥꯝꯅ ꯀꯤꯅ ꯐꯖꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣꯝꯗ ꯃꯥꯅ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯆꯠꯂꯝꯕꯗꯒꯤ ꯅꯅꯥꯎꯅ ꯀꯩꯗꯧꯔꯦ ꯀꯔꯤꯃꯨ ꯌꯦꯡꯉꯨꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯅꯅꯥꯎꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯖꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯗꯣ ꯃꯥꯅ ꯎꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯣꯒꯤ ꯃꯤꯠꯇꯗꯤ ꯐꯖꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯦ ꯉꯁꯥꯏ ꯃꯥꯅ ꯅꯁꯤꯛ ꯃꯔꯨꯝꯗꯒꯤ ꯎꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅꯤ ꯎꯔꯤꯕ ꯐꯖꯕꯤꯒꯤ ꯁꯒꯟꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄ꯭ꯔꯤꯌꯣꯗ ꯃꯥꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯄ꯭ꯔꯤꯌꯣꯒ ꯑꯃꯨꯛꯀꯁꯨ ꯃꯤꯆꯥꯟꯅꯔꯦ ꯃꯁꯤꯅꯅꯤ ꯄ꯭ꯔꯤꯌꯣꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯔꯤꯕ ꯏꯇꯥꯎ ꯑꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯣꯅ ꯌꯥꯝꯅ ꯉꯛꯅ ꯀꯤꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯅꯥꯎꯅꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯎꯗꯕꯅꯤꯅ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯁꯥꯏꯒ ꯃꯃꯥꯟꯅꯕꯤꯁꯤꯅꯤ ꯀꯅꯥꯅꯣꯝ ꯌꯦꯡꯉꯤꯗꯨꯕꯨ ꯀꯗꯣꯝꯗꯨꯅ ꯀꯔꯤꯅꯣ ꯎꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯨ ꯅꯪꯒꯤ ꯁꯥꯏꯒꯤ ꯃꯅꯥꯛꯇ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯎꯗꯕꯅꯤꯅ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯏꯍꯦ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕ ꯅꯅꯥꯎꯅ ꯎꯗꯦ ꯍꯥꯏꯕꯁꯤꯗ ꯍꯦꯜꯂꯤ ꯃꯥꯅ ꯍꯦꯟꯅ ꯀꯤꯖꯕꯁꯦ ꯂꯥꯎ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯎ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯄꯔꯞ ꯂꯥꯛꯑꯝꯃꯤ ꯄꯤꯌꯣ ꯆꯠꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯏꯃꯥꯟꯅꯕꯅ ꯐꯥꯎꯕ ꯎꯗꯕ ꯑꯩꯅ ꯍꯟꯗꯅ ꯀꯩꯅꯣ ꯄꯨꯡꯎꯗ ꯎꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯩꯅꯗꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯄ꯭ꯔꯤꯌꯣꯅ ꯃꯃꯥꯟꯅꯕ ꯅꯅꯥꯎꯗ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯗꯨ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯂꯤꯕꯁꯨ ꯉꯝꯗꯦ ꯅꯅꯥꯎꯅ ꯄ꯭ꯔꯤꯌꯣꯅ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯋꯥꯗꯤ ꯌꯥꯝꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯣꯅ ꯈꯨꯝꯕꯗꯤ ꯉꯝꯗꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯂꯝꯂꯕ ꯇꯨꯡꯗ ꯄ꯭ꯔꯤꯌꯣꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯇꯝꯒꯦ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯃꯥꯟꯅꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯅꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯈꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯎꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯪꯅ ꯍꯦꯛꯇ ꯅꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯄꯤꯌꯣꯅ ꯑꯁ ꯑꯩ ꯋꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯃꯆꯥ ꯑꯃ ꯄꯥꯏꯁꯦ ꯅꯅꯥꯎꯅ ꯑꯁ ꯌꯥꯔꯣꯏꯀꯣ ꯑꯩ ꯑꯗꯨꯒꯨꯝꯕꯗ ꯇꯣꯛꯑꯕꯅꯤ ꯑꯩ ꯇꯧꯕ ꯇꯥꯔꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇꯅ ꯇꯧꯔꯣꯏ ꯄꯤꯌꯣꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯣ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯈꯜꯂꯨꯁꯦ ꯏꯕꯥꯅꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯑꯩꯅ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯝꯒꯦ ꯂꯣꯏ ꯂꯤꯒꯦꯕ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯋꯥ ꯍꯥꯏꯕ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯏꯁꯥꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯏ ꯂꯥꯎꯅꯦ ꯃꯆꯥ ꯑꯃ ꯄꯥꯏꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯅꯅꯥꯎꯁꯨ ꯃꯥꯅ ꯀꯧꯗꯨꯅ ꯃꯈꯣꯏ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯈꯔ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯈꯔ ꯊꯛꯂꯕ ꯇꯨꯡꯗꯗꯤ ꯄꯤꯌꯣ ꯃꯥꯒꯤ ꯃꯁꯥꯗ ꯉꯥꯡꯕ ꯉꯝꯂꯝꯗꯕ ꯄꯜꯂꯝꯕ ꯀꯌꯥꯗꯣ ꯇꯞꯅ ꯉꯥꯡꯕ ꯉꯝꯂꯛꯄꯗꯧꯅ ꯇꯧꯏ ꯃꯥꯅ ꯅꯅꯥꯎꯕꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯁꯥꯏ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯗ ꯆꯦꯟꯈꯤꯕꯗꯣ ꯑꯇꯩ ꯑꯃꯇ ꯅꯠꯇꯦ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯣ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎꯅ ꯌꯥꯝꯅ ꯉꯛꯅ ꯀꯩꯗꯧꯔꯕ ꯑꯩꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯣ ꯀꯩꯗꯧꯔꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯄꯤꯌꯣꯅ ꯈꯨꯝꯃꯛꯏ ꯅꯪꯗꯤ ꯎꯗꯕ꯭ꯔꯥ ꯉꯁꯥꯏ ꯅꯪꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯪꯒꯤ ꯀꯥꯗ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯃꯇꯝꯗꯗꯤ ꯏꯌꯨꯅ ꯆꯦꯟꯊꯔꯛꯏ ꯅꯅꯥꯎꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ ꯑꯩꯅ ꯀꯔꯤꯃꯇ ꯎꯗ꯭ꯔꯒ ꯅꯪꯅ ꯀꯔꯝꯅ ꯎꯔꯤꯕ ꯄꯤꯌꯣꯅ ꯈꯨꯝꯃꯤ ꯑꯩ ꯇꯁꯦꯡꯕ ꯎꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯗꯪꯒ ꯐꯖꯕꯤ ꯎꯅꯕ ꯂꯥꯛꯄꯗ ꯑꯩꯅ ꯃꯃꯥꯟꯅꯕꯤꯒ ꯎꯅꯔꯤꯉꯩ ꯃꯇꯝꯗ ꯑꯁꯣꯝ ꯆꯤꯡꯌꯥꯔꯣꯝꯗ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤꯁꯨ
ꯁꯛꯇꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯐꯖꯕꯤꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯅꯅꯥꯎ ꯊꯥꯖꯕ ꯉꯝꯗꯦ꯫ ꯄꯤꯌꯣꯗ ꯃꯥꯅ ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯪꯅ ꯎꯔꯕꯗꯤ ꯑꯩꯁꯨ ꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ? ꯑꯁ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯒꯤꯗꯣ ꯌꯨ ꯈꯔ ꯄꯥꯜꯂꯛꯄꯒꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯂꯤꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄꯤꯌꯣꯅ ꯈꯨꯝꯃꯤ, ꯅꯠꯇꯦ ꯍꯥꯏꯕꯅꯦ꯫ ꯑꯁ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯕ꯫ ꯉꯁꯥꯏ ꯋꯥꯏꯁꯨ ꯅꯪꯅ ꯅꯨꯄꯤ ꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯣ꯫ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯠꯇ ꯑꯁꯨꯝꯅ ꯇꯣꯉꯥꯟꯅ ꯎꯔꯤꯕꯁꯦ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯑꯅꯤ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯌꯨ ꯑꯁꯤ ꯑꯗꯨꯝ ꯊꯛꯂꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯅꯤ ꯑꯁꯤ ꯀꯤꯛ ꯄꯥꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯀꯤꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯑꯀꯤꯗꯨ ꯆꯨꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯅꯅꯥꯎꯅ ꯍꯥꯏ, ꯍꯦꯔꯥ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯤꯔꯤꯕ? ꯂꯥꯎ ꯅꯪꯅ ꯀꯤꯔꯤꯕꯗꯣ ꯏꯕꯥꯅꯤ ꯌꯦꯡꯁꯤ ꯂꯥꯎ꯫ ꯄꯤꯌꯣꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯊꯧꯅꯥ ꯀꯥꯔꯛꯂꯦ꯫ ꯑꯗꯨꯅꯦ, ꯂꯥꯎ ꯏꯕꯥꯅꯤ ꯆꯠꯁꯤ, ꯏꯕꯥꯅꯤ ꯌꯦꯡꯁꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯅꯕ ꯈꯔꯁꯨ ꯄꯨꯈꯤꯁꯤ꯫ ꯅꯪꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯏꯕꯥꯅꯤ ꯍꯦꯛꯇ ꯄꯥꯏꯔꯁꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯁꯤꯔꯥ? ꯑꯅꯤ ꯑꯁꯤ ꯑꯃꯠꯇꯅ ꯌꯥꯅꯈ꯭ꯔꯦ꯫ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯂꯒꯅꯤ꯫ ꯅꯈꯣꯏ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯁꯤ ꯂꯥꯎ꯫ ꯑꯅꯤ ꯑꯁꯤ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯛꯏ꯫ ꯑꯗꯨꯒ ꯄꯤꯌꯣꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯝꯂꯒ ꯅꯅꯥꯎ ꯑꯃꯗꯤ ꯄꯤꯌꯣ ꯃꯈꯣꯏ ꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯥꯅꯕ ꯈꯔ ꯌꯨ ꯈꯔ ꯄꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ꯫ ꯅꯅꯥꯎꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯩ ꯊꯕꯛ ꯈꯔ ꯇꯧꯗꯨꯔꯤ ꯏꯃꯥꯟꯅꯕꯁꯤꯒ ꯑꯩꯒꯤ ꯂꯥꯏ ꯌꯦꯛꯄ ꯂꯣꯏꯁꯤꯟꯗꯕꯁꯨ ꯂꯣꯏꯁꯤꯟꯒꯦ꯫ ꯑꯁꯣꯝꯅꯁꯨ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯈꯣꯏ ꯈꯔ ꯊꯨꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏ꯫ ꯊꯕꯛ ꯇꯧꯒꯦꯀꯣ ꯍꯥꯏꯗꯨꯅ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯅꯤ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤ ꯊꯛꯄ ꯍꯧꯔꯛꯏ꯫ ꯋꯥꯔꯤꯁꯨ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯈꯔꯅ ꯀꯤꯛ ꯄꯥꯜꯂꯛꯄꯅꯦ꯫ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯄꯒ ꯀꯔꯤꯒ ꯅꯅꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯣ ꯑꯩꯅ ꯁꯤꯗ ꯌꯦꯛꯂꯤꯕ ꯇꯨꯔꯤ ꯊꯥꯔꯤꯕ ꯂꯥꯏꯁꯤꯅꯦꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯌꯦꯛꯀꯦ꯫ ꯅꯪꯒꯤ ꯃꯤꯠꯇ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯑꯩ ꯇꯨꯔꯤ ꯄꯥꯏꯔꯒ ꯌꯦꯛꯀꯦ꯫ ꯉꯁꯥꯏꯒꯤ ꯁꯥ ꯆꯥꯔꯝꯕ ꯀꯔꯤ ꯀꯔꯤ ꯄꯥꯏꯔꯝꯕ ꯈꯨꯠ ꯑꯗꯨꯅ ꯇꯨꯔꯤꯗꯣ ꯇꯥꯛ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯃꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯌꯦꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯌꯦꯛꯅ ꯌꯦꯛꯅ ꯃꯥꯅ ꯄꯤꯌꯣꯗ ꯍꯥꯏꯔꯤ, ꯇꯥꯎ ꯌꯦꯡꯉꯨ, ꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯉꯁꯥꯏ ꯅꯪꯅ ꯏ ꯊꯣꯔꯛꯑꯦ ꯍꯥꯏꯕꯗꯣ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯅꯦ, ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄꯤꯌꯣꯁꯨ ꯃꯉꯣꯟꯗ ꯅꯣꯝ ꯅꯣꯝ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯦ, ꯌꯦꯛꯎ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯅꯅꯥꯎꯅ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯤꯌꯣꯁꯨ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯩꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯌꯦꯛꯄ ꯍꯧꯔꯛꯀꯦ꯫ ꯏꯇꯥꯎ ꯑꯩꯒꯤ ꯈꯨꯠꯁꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯅꯦ? ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯛꯄꯗꯤ ꯍꯩꯕꯅꯤꯍꯦ꯫ ꯅꯤꯁꯥ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯅꯅꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯈꯔ ꯊꯨꯅ ꯂꯣꯏꯅꯕ ꯅꯪꯁꯨ ꯌꯦꯛꯄ ꯌꯥꯎꯁꯤꯜꯂꯛꯎꯅꯦ꯫ ꯅꯪꯅ ꯃꯊꯛꯂꯣꯝꯗꯒꯤ ꯌꯦꯛꯎꯁꯦ, ꯑꯗꯨꯒ ꯑꯩꯅ ꯃꯈꯥꯔꯣꯝꯗꯒꯤ ꯌꯦꯛꯀꯁꯦ꯫ ꯇꯣ ꯑꯁꯣꯝꯗꯒꯤ ꯅꯪ ꯁꯝꯃꯨ, ꯃꯁꯤꯗꯒꯤꯅ ꯑꯩ ꯁꯝꯒꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯅꯤ ꯑꯁꯤꯅ ꯃꯈꯨꯠꯇ ꯇꯨꯔꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯏꯁꯦ ꯌꯦꯛꯊꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯅꯤꯁꯥ ꯑꯁꯤꯒꯤ ꯃꯌꯥꯏꯅ ꯈꯨꯠꯇ ꯃꯔꯦꯛ ꯃꯍꯥꯎ ꯇꯩꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯃꯈꯩ ꯑꯅꯤ ꯑꯁꯤꯅ ꯌꯦꯛꯊꯔꯛꯏ꯫ ꯃꯃꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯛꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯅꯤ ꯑꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯤ, ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯃꯨꯛ ꯌꯦꯛꯂꯝꯒꯅꯤ, ꯑꯗꯨꯒ ꯈꯔ ꯂꯦꯝꯂꯤꯕ ꯆꯥꯅꯕ ꯑꯃꯗꯤ ꯌꯨ ꯑꯗꯣ ꯑꯃꯨꯛ ꯊꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯌꯦꯛꯂꯛꯄꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯑꯅꯤ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ, ꯐꯖꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯛꯊꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯃꯥꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯑꯅꯤ ꯑꯁꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯦ꯫ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯛꯊꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯂꯣꯏꯅꯕ ꯌꯦꯛꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯖꯥꯏꯒꯤ ꯄꯨꯡ 12 ꯍꯦꯜꯂ ꯐꯥꯎꯕꯗ ꯑꯅꯤ ꯑꯁꯤꯅ ꯌꯦꯛꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯐꯅꯌꯥꯝꯗꯤ ꯋꯥꯈꯤ꯫ ꯀꯔꯝꯅ ꯌꯦꯛꯈꯤꯕꯅꯣ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯤ ꯑꯁꯤ ꯆꯪꯗꯨꯅ ꯍꯦꯛꯇ ꯌꯦꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯦꯛꯄꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯇꯝ ꯑꯗꯨ ꯐꯅꯌꯥꯝꯅ ꯊꯦꯡꯕꯅꯤꯅ ꯉꯁꯤꯗꯤ ꯄꯤꯌꯣꯁꯨ ꯅꯅꯥꯎꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯦꯝꯂꯝꯕ ꯌꯨꯁꯤꯡ ꯆꯥꯅꯕꯁꯤꯡ ꯄꯨꯟꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯑꯅꯤ ꯑꯁꯦ ꯇꯨꯝꯊꯔꯝꯃꯤ꯫ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯁꯤꯃꯛꯇꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯊꯤꯕ ꯁꯥꯊꯤꯅ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯌꯥꯝꯅ ꯀꯟꯅ ꯄꯥꯟꯈꯤꯕ ꯑꯅꯤ ꯑꯁꯦ ꯏꯁꯤ ꯁꯤꯅ ꯇꯨꯝꯈꯤꯕꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ, ꯃꯈꯣꯏꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯐꯤꯔꯣꯜꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ, ꯄꯨꯡꯆꯥꯏꯗ ꯆꯥꯔꯝꯃꯤ꯫
ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯁꯥꯐꯣꯡꯂꯛꯇꯨꯅ ꯍꯦꯛꯇ ꯂꯦꯞꯂꯗꯨꯅ ꯑꯅꯤꯁꯤꯕꯨ ꯋꯥꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯅꯕ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯌꯦꯜꯂꯛꯄꯒꯤ ꯃꯇꯧ ꯑꯃꯗꯤ ꯇꯧꯈꯤ꯫ ꯌꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕ ꯍꯦꯟꯈꯤꯕꯒꯤꯔꯥ ꯑꯅꯤ ꯑꯁꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠ ꯐꯥꯎꯕ ꯆꯤꯡꯊꯣꯛꯄꯒꯤ ꯃꯇꯧ ꯈꯔꯗꯤ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇꯅ ꯅꯅꯥꯎ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯄꯤꯌꯣꯗꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯇꯥꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯤꯠꯁꯤꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯞꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯃꯑꯣꯡ ꯃꯇꯧ ꯆꯥꯗꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯅꯤ ꯑꯁꯤ ꯃꯤꯠꯁꯤꯡꯂꯛꯄꯗꯤ ꯌꯥꯝꯅ ꯉꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯃꯈꯥꯗ ꯇꯨꯝꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎꯅ ꯍꯪꯂꯛꯏ꯫ ꯄꯤꯌꯣꯅ ꯀꯥꯏꯗꯒꯤ ꯇꯨꯝꯕꯅꯣꯅꯦ, ꯉꯔꯥꯡ ꯅꯪꯒ ꯄꯨꯟꯅ ꯃꯊꯛꯇ ꯇꯨꯝꯃꯤꯗꯨꯗꯤ? ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯀꯔꯤꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯤ꯫ ꯅꯅꯥꯎꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯍꯣꯔꯦꯟ ꯏꯃꯥꯅ ꯎꯔꯗꯤ ꯁꯥꯎꯕ ꯇꯥꯔꯦ, ꯑꯩ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯒꯦꯁꯦ, ꯅꯪꯁꯨ ꯍꯧꯒꯠꯂꯨꯁꯦ꯫ ꯅꯅꯥꯎꯅ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯤꯌꯣꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯗꯨꯅ ꯃꯥꯁꯨ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯤꯌꯣꯅ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯌꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯈꯤꯕꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯃꯤ ꯑꯗꯣ ꯌꯦꯛꯄ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦ꯫ ꯃꯃꯤ ꯑꯗꯣꯝꯗ ꯃꯥꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯃꯃꯤ ꯑꯗꯣ ꯌꯦꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯦ, ꯑꯗꯨꯕꯨ ꯌꯦꯛꯂꯤꯕꯗꯨꯗꯤ ꯐꯅꯌꯥꯝꯗꯤ ꯁꯣꯏꯕꯅꯤ꯫ ꯄꯤꯌꯣꯁꯨ ꯌꯦꯛꯂꯤꯕ ꯃꯃꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯍꯦꯛ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯔꯝꯂꯤꯅꯦ, ꯉꯔꯥꯡ ꯌꯦꯛꯈꯤꯕꯔꯥꯅꯤ ꯁꯤꯕꯣ, ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯨꯕꯒ ꯃꯃꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯤꯑꯦꯛꯁꯟ ꯑꯃꯗꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯤꯌꯣꯒ ꯃꯥꯒ ꯃꯤꯆꯥꯟꯅꯈꯤ꯫ ꯄꯤꯌꯣ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯌꯥꯝꯅ ꯃꯨꯟꯅ ꯁꯛꯇꯝ ꯑꯗꯨꯒ ꯃꯥꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯅꯥꯎꯅ ꯐꯃꯨꯡ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯤꯌꯣ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯨꯃꯤꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯅꯥꯎꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯤꯌꯣꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯣꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯃꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦꯅꯦ, ꯃꯌꯨꯝ ꯆꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯅꯥꯎꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ꯫ ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯑꯇꯩ ꯆꯤꯊꯍꯧꯕ ꯄꯣꯠꯆꯩꯁꯤꯡ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯌꯦꯛꯈꯤꯕ ꯂꯥꯏ ꯑꯗꯣ ꯃꯥꯁꯨ ꯅꯤꯡꯊꯤꯅꯤꯡꯉꯥꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯁꯨ ꯍꯦꯛ ꯎꯔꯨꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯛꯄ ꯂꯣꯏꯈ꯭ꯔꯦꯅꯦ, ꯑꯩꯈꯣꯏ ꯉꯔꯥꯡ ꯌꯦꯛꯈꯤꯕ ꯖꯥꯠꯅꯤꯗꯅ, ꯂꯣꯏꯅꯕ ꯌꯦꯛꯈꯤꯕꯅꯤꯅꯦ꯫ ꯃꯃꯤ ꯑꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕꯗꯨ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯑꯁꯤꯗꯤ ꯐꯅꯌꯥꯝꯅ ꯁꯣꯏꯅꯩꯅꯦ꯫ ꯍꯣꯏꯗ, ꯌꯥꯝꯅ ꯀꯟꯅ ꯁꯣꯏꯅꯕꯁꯨ ꯅꯠꯇꯦꯗ, ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯦ, ꯄꯤꯌꯣ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯌꯦꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏꯅ ꯁꯥ ꯆꯥꯔꯝꯕꯒꯤ ꯊꯧꯔꯦꯛ ꯈꯔꯒꯁꯨ ꯆꯨꯔꯤꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯦ ꯃꯤꯠꯆꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯗꯨꯝ ꯌꯦꯡꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯅ ꯅꯅꯥꯎꯕꯨ ꯀꯧꯔꯛꯏ꯫ ꯅꯅꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯅꯅꯥꯎ ꯑꯁꯤ ꯁꯨꯈꯨꯝ ꯈꯨꯝꯗꯦ, ꯁꯛꯇꯝ ꯑꯗꯣꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯈꯤꯇꯪ ꯍꯥꯡꯁꯤꯜꯂꯤꯕꯗꯣ ꯍꯥꯏꯔꯞ ꯏꯟꯗꯨꯅ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯅꯅꯥꯎꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯕꯅꯤ꯫ ꯁꯛꯇꯝ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯂꯦꯡꯍꯟꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯅꯥꯎ, ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯥꯅꯦ? ꯅꯇꯥ ꯁꯤꯟꯇꯥꯅꯩꯅꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯂꯦꯡꯍꯟꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯑꯁꯤ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯁꯦ ꯍꯦꯛꯇ ꯅꯤꯛꯈꯠꯂꯛꯄꯅꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯄꯗꯗꯤ ꯃꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ, ꯄꯥꯈꯠꯄꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯅꯅꯥꯎ ꯍꯥꯏꯗꯨꯅ ꯂꯦꯡꯍꯟ ꯏꯆꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯦꯡꯂꯤ, ꯂꯥꯏꯀꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯎ ꯃꯥꯒꯤ ꯃꯁꯥꯁꯦ ꯄꯪꯅꯤꯛꯇ ꯅꯤꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯤ ꯆꯪꯂꯛꯄꯁꯤꯡ ꯑꯁꯤꯕꯨ ꯎꯔꯒ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯂꯣꯠꯁꯤꯟꯖꯗꯨꯅ ꯈꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯅ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ "ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯆꯥꯔꯨꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯎꯗꯤ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯎꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯗꯤ ꯑꯣꯏꯔꯔꯦ꯫ ꯃꯃꯥꯗꯨꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯦ, "ꯍꯧꯖꯤꯛꯋꯥꯏꯗ ꯍꯧꯒꯠꯂꯝꯃꯅꯤ,
ꯃꯃꯥꯟꯅꯕꯒ ꯃꯥꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅꯕꯅꯤ ꯊꯣꯔꯛꯂꯝꯂꯒ ꯃꯃꯥꯟꯅꯕꯗꯨ ꯐꯥꯎꯕ ꯀꯧꯔꯝꯂꯤꯕꯅꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯌꯥꯝ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯀꯞꯂꯤ ꯃꯃꯥꯟꯅꯕ ꯉꯔꯥꯡ ꯄꯨꯜꯂꯝꯃꯤ ꯍꯥꯏꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯋꯥ ꯑꯃꯁꯨ ꯈꯟꯅꯔꯛꯏ ꯉꯔꯥꯡꯕꯨ ꯃꯈꯣꯏ ꯀꯔꯤ ꯀꯔꯤ ꯆꯥꯈꯤꯕꯖꯠꯅꯣꯅꯦ ꯒꯟꯖꯥ ꯕꯣꯔꯥꯒꯨꯝꯕ ꯆꯥꯈꯤꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯒꯤ ꯍꯧꯅꯕ ꯀꯔꯤ ꯀꯔꯤ ꯆꯥꯔꯨꯕꯗꯨꯁꯨ ꯑꯁꯨꯝꯅ ꯇꯧꯕꯅꯤꯅꯦ ꯃꯀꯣꯛ ꯉꯥꯎꯔꯤꯕ ꯆꯠꯂꯅꯦ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯆꯤꯡꯅꯗꯨꯅ ꯋꯥ ꯑꯁꯦ ꯌꯥꯝꯅ ꯈꯟꯅꯔꯛꯄꯅꯤ ꯍꯥꯏꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯃꯁꯤꯒꯤ ꯋꯥꯁꯤꯁꯨ ꯃꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗꯦ ꯃꯈꯣꯏ ꯃꯤ ꯑꯃꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯅꯥꯎꯒꯤ ꯃꯆꯤꯜ ꯑꯁꯤ ꯍꯥꯏꯔꯞꯇꯪ ꯀꯥꯍꯜꯂꯒ ꯃꯈꯣꯏꯅ ꯃꯅꯝ ꯇꯥꯔꯒ ꯌꯦꯡꯉꯤ ꯃꯁꯤꯗꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯅꯝ ꯃꯍꯥ ꯑꯃꯠꯇ ꯅꯝꯕ ꯇꯧꯗꯦ ꯀꯔꯤꯅꯣꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯑꯃꯥꯏꯕꯔ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯗ ꯀꯩꯅꯣꯝꯃ ꯄꯨꯅꯕ ꯇꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯇꯥꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯗꯣꯛꯇꯔꯗ ꯍꯥꯟꯅ ꯄꯨꯈꯤ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯌꯦꯡꯉꯤ ꯍꯤꯗꯥꯛ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯗꯤ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯜꯂꯛꯂꯦ ꯗꯣꯛꯇꯔ ꯆꯪꯂꯛꯂꯕꯁꯨ ꯅꯔꯁ ꯆꯪꯂꯛꯄ ꯇꯥꯔꯕꯁꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯕꯁꯨ ꯅꯅꯥꯎ ꯑꯁꯤꯅ ꯀꯤꯗꯨꯅ ꯃꯁꯥꯁꯦ ꯂꯣꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯗꯣꯛꯇꯔꯅꯁꯨ ꯃꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯐꯅꯌꯥꯝꯅ ꯐꯒꯠꯂꯛꯄꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇꯪ ꯂꯥꯏ ꯇꯤꯟ ꯍꯥꯟꯅ ꯈꯨꯔꯨꯝ ꯊꯣꯛꯄꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯗ ꯗꯤꯁꯆꯥꯔꯖꯁꯦ ꯏꯍꯜꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯑꯁꯤꯡꯁꯦ ꯄꯤꯖꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯕꯨꯗꯤ ꯄꯤꯔꯛꯏ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯐꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯅꯅꯥꯎꯕꯨ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃ ꯀꯔꯤ ꯀꯝꯗꯧꯔꯤ ꯅꯅꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯀꯔꯤꯃꯠꯇ ꯈꯦꯟꯅꯗꯅ ꯏꯃꯥꯟ ꯃꯥꯟꯅꯅ ꯄ꯭ꯔꯤꯌꯣꯁꯨ ꯑꯁꯨꯃꯛ ꯍꯧꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯄ꯭ꯔꯤꯌꯣꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯁꯨꯝꯅ ꯅꯅꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯃꯥꯟꯅꯅ ꯄ꯭ꯔꯤꯌꯣꯁꯨ ꯍꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎꯒꯤ ꯃꯃꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯣꯒꯤ ꯃꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯃꯥ ꯑꯅꯤꯁꯤ ꯎꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯔꯨꯕꯅ ꯏꯃꯦ ꯏꯆꯥꯁꯦ ꯉꯔꯥꯡ ꯅꯈꯣꯏꯗꯁꯨ ꯇꯨꯝꯕꯅꯤ ꯅꯅꯥꯎ ꯃꯃꯥꯅꯁꯨ ꯀꯔꯤ ꯆꯥꯕꯅꯣ ꯈꯪꯗꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯦ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯆꯥ ꯑꯅꯤ ꯑꯁꯦ ꯂꯥꯏꯀꯟꯅꯅꯕ ꯌꯦꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯏꯀꯟꯅꯔꯤ ꯑꯃꯥꯏꯕꯁꯤꯅ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤꯅꯤ ꯅꯅꯥꯎ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯦ ꯃꯈꯨꯠꯅ ꯍꯨꯏꯅ ꯈꯣꯠꯄ ꯁꯥꯗꯨꯅ ꯍꯦꯛꯇ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯒꯥꯏꯔꯝꯃꯤ ꯃꯃꯥ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯗꯨ ꯐꯠꯇꯦꯅꯦ ꯌꯨꯝꯗ ꯈꯣꯠꯀꯅꯨꯅꯦ ꯌꯨꯝꯗ ꯂꯩꯕꯥꯛ ꯈꯣꯠꯀꯅꯨ ꯐꯠꯇꯕꯅꯤꯅꯦ ꯇꯧꯅꯨꯅꯦ ꯍꯥꯏꯗꯨꯅ ꯊꯤꯡꯉꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯁꯤꯅꯤ ꯅꯅꯥꯎꯒꯤ ꯃꯁꯥꯗ ꯇꯧꯔꯛꯂꯤꯕ ꯀꯔꯤꯒꯨꯝꯕꯗ ꯃꯁꯥꯁꯦ ꯁꯥ ꯑꯣꯜꯂꯦ ꯀꯔꯤꯒꯨꯝꯕꯗ ꯈꯣꯡꯅ ꯊꯥꯡꯗꯨꯅ ꯆꯠꯇꯦ ꯁꯟ ꯁꯥ ꯁꯥꯗꯨꯅ ꯃꯥꯡꯒꯣꯜ ꯑꯃ ꯊꯣꯔꯛꯏ ꯑꯗꯨꯒ ꯉꯔꯪ ꯉꯪꯗꯨꯅ ꯐꯛꯂꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯥꯡꯒꯣꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯃꯥꯅ ꯈꯣꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯅ ꯀꯔꯤꯃꯠꯇ ꯈꯦꯟꯅꯕ ꯂꯩꯗꯅ ꯑꯁꯣꯝꯗꯁꯨ ꯄꯤꯌꯣ ꯃꯥꯁꯨ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯌꯨꯝꯗꯗꯤ ꯃꯆꯤꯟꯅꯥꯎ ꯈꯔ ꯌꯥꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯔꯤ ꯂꯥꯏꯀꯟꯅꯔꯤ ꯄꯤꯌꯣ ꯀꯔꯤꯒꯨꯝꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝꯗꯅ ꯃꯤ ꯎꯕꯗ ꯀꯣꯏꯂꯣꯠꯇ ꯂꯣꯠꯂꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯩ ꯑꯁꯣꯝꯗ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤꯁꯨ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯎꯅꯈꯤꯕꯅꯣ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯗꯨꯅꯁꯨ ꯈꯪꯕ ꯉꯝꯗꯕꯁꯤꯅ ꯌꯥꯝꯅ ꯋꯥꯕꯅꯤ ꯅꯅꯥꯎꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯕꯁꯤꯅ ꯅꯅꯥꯎ ꯑꯃꯗꯤ ꯄꯤꯌꯣꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯕꯅꯤ ꯅꯅꯥꯎ ꯅꯥꯕꯒꯤ ꯄꯥꯎ ꯑꯁꯦ ꯐꯖꯕꯤ ꯇꯥꯔꯦ ꯐꯖꯕꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯣꯡꯃꯇꯪꯗꯤ ꯏꯀꯥꯏꯅ ꯃꯃꯥꯟꯅꯕꯤꯒ ꯃꯥꯒ ꯅꯅꯥꯎ ꯎꯅꯕ ꯂꯥꯛꯈꯤ ꯅꯅꯥꯎꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯅꯅꯥꯎꯕꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯐꯖꯕꯤ ꯌꯥꯝꯅ ꯀꯞꯈꯤ ꯃꯥꯡꯒꯣꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯅꯅꯥꯎꯅ ꯐꯖꯕꯤ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕ ꯃꯤ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯀꯤ ꯍꯥꯏꯗꯨꯅ ꯂꯣꯠꯂꯤꯕ ꯀꯔꯤꯒꯨꯝꯕꯗꯅ ꯁꯪꯒꯣꯏ ꯃꯃꯥꯡꯗ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯅꯣꯝ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯀꯩꯅꯣꯝꯃ ꯊꯣꯔꯛꯂꯦ ꯌꯨꯝ ꯃꯊꯛꯇ ꯀꯩꯅꯣꯝꯃ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯐꯖꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯐꯥꯎꯕ ꯑꯉꯥꯟꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯐꯖꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯇꯨꯡꯗ
Nang tung the lady, Nang tung the Kainoma lady garden of Waharapa. Mamma begin Akan the Kainomacha like Harapukumba. A key with you washing a ship, Bakoi Queen living on them day. Pajabi, Yam Kapi, Yam Sungaram day. Masika Manana Shomda, Pio Sutoribani. Pio Namuheli, Karashativa. Madi, Kadu the Tumalaga Tambamatam the shoe, Mayam Maga to Minabani. Karigumada, Yumadigamatak on the Kakalai. Aduga Madi, Kangton Power the Machiladuna, Kandikan Situna, Shaga the Batoy. Me at the Ubamatam the shoe, Nanginakan the Lale, Nangakan the Kainoma lady. Missing young with the shoe, Yam the Mundamani Yingi. Mamma Saksasi had an Korokomatum shoe, Mamma Shibu Uraga, hey, Nangi some lamb to thee. Pase, hey, Tung the Loli to the curry. Yamutu. Ima Ibema, Imam and me, Tung Lomda, Nangatung the Lali to Ubriemo. A Shikumba, Numidangi Matam than Heli man Akibi Wayam Harakwa. Makoina Amai Balakamatunu Isase, Kitatuna Pan Bio hadana Yamna Kana Honaduna, laying Hanabahone. How you Hobik Onadi, Pan Mungamdri. Matamasi Kushilapana, Sayolamagi Matamasi Lalabani. Sayolamagi Matam Lalabamatunda, Noma, Ahalam Laki. Ahalado, Nanauda Layapio hadana Lalaba Haladuni. Mamaga, what is her name? Nanaudi, Yamna Naraga lady. Layak Pudu Kangdene, Karelino, I the Kangbu Kangdene Hadun High. Magi Kada, Ayak Bukradi Labani. Masida Yawram the Yabu Hadun High with the Halase, Janglei. Mamana, Pamung the Tumliban Naubu Lengalang and Haudokuna. And now, say, Nangla Yelamani High. Masakangri Yamune, Masakangri Yamune Hadun Harakamatamasina now say, Magi my tongue, but later. Ahala Dubu Ubamatamasida, Mishanai Muni Yangi. Adu Kanakana no Kali. Nanaugi Matoshi over the Halisu, Yamngai. Mamana Harami, even more, Nangumasakang the Brane. Nangon the Layak you had no Lamba Haldune, Masakang Ramti Yamune, Amukti Yamune Hadun High. Ahala the shoe, Nanaugi Matoshi over the Mase, Yamnes Yune. Mangon the Karigumakadi Kanglibani, Adu Hidokte. Nanause, Natang Yanglabatung the Masasiki Hadanamukasu, Mase. Picum Jincre. Maman had to Masini, Aigimatu Habu. Mamana Muk, Makatana, Ishani Lamalido, Karamano Adi Kandine. Masida Telibelade was in the Yaubrani Harakamata Masida, Palana Telibalizing Amadi, Matang Adum Ahaladun Yantarakuni. Yalokamata Madi, Nasai Laido, Mana Piramadu Ure. Oh, Asida lady, to Assisini. Oh, Lord Male. Adudi Aipujaki Yaragadra. Pasakara Alamatusu, I Piram Lage. Even was what is handing money. Adu Mase, Asumna Dorabin, I know Molaksage. Masi Puja Krage Haduna, by Shapiram Laga, Hojiki Yakwa, Mo Marinta than a Loshinki Laido, Purka Sakirami. Madugi Laido Hek Pukimata Masidani. Nana say, Magi Pibamase, Yam Satina Homba, Amukina Akiba Masak Mong Habado, or Lame. Mamana Masase, like another pan of Yam Nakanahone, like I missing Amukana Kokre. Aduk Amaibasu. Kudakta Lao Haduna Kokirami. Amaiba lacked on a yengi, Adabu, Hanba, like a nobody Ngamdre. Kona Tangda, Pajabi Koigi, Layapatam Libo Ojadu Shu, Pao Sitarare. Ojaduka Pajabi Goris Hanaba Matamasita, Hadak Nanaugi Urbo Matose, Ojadu Shu Yamanwaramde. Masidagi Makoina Waridum Sanaba Matamasita, Masi Karikari Tabuto Kibuno. Karikari Oibagi Pauli Habagi, Wanga Halakamatam the Pajabina. Masi lighting you ever Karadi Yawi Hadun High. Amai Balak on the Yangi, Adabu, Pan Badingam the Oja. Lighting you watch you Palakamata Masida Ojanamu, Masi Karikri Tabaktawi. Hojikan Layak with the Karam Ye Hadunadum coming with the Giwasi Hangapuni. Hangakamatam the Pajabidi, Nanaoga Magasum Punboris Hanaba, Manato with Tabaxing Hidopanina, Hajabin Warising say, Amata Pausitadana, Mali Rami, Manatam Lami. Hadak Mamin Kangdaba. A queen of Sukari Maming no Kangdaba, Mana Liam Kayakuni. And want to hire me, as Maming the Kangde. Adugido, Aduku project to buy the Hadana, Mani on the Warish Harambadi, a Kangawi Oja. Warising at the Munatarabutunda, Zadana Warishari, oh, I ain't sing the Bakadicum Cradile. Nangas Hari Warisiga, I ain't a Kalisiga Karamakadi Manare. No Musuma Ignak the Lami. Aduga Malay Yakimatang shoe, mine on the Wayam Langlamani. Machine Batarabi. Karigumakati to the Yaroi. Nang the Warising say, Yamnamuna Kanabakar Honor or Haduna, Pajabi the Wahari. Mashidagi Pajabina, Amokana,
ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯥꯅ ꯌꯦꯛꯈꯤꯕ ꯂꯥꯏꯗꯣ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯏꯃꯥꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯥꯅ ꯌꯦꯛꯄ ꯂꯥꯏꯗꯨꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯃꯨꯟꯅꯗꯤ ꯌꯦꯡꯍꯧꯗꯦ ꯑꯍꯜ ꯑꯃꯅ ꯂꯧꯕ ꯂꯥꯛꯈꯤ ꯑꯍꯜ ꯑꯗꯨꯅ ꯑꯌꯦꯛꯄ ꯃꯃꯤ ꯑꯗꯨꯁꯨ ꯄꯨꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯐꯖꯕꯤꯅ ꯈꯪꯅꯤꯡꯕ ꯍꯦꯟꯕꯅ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯐꯝ ꯃꯥꯒꯤ ꯂꯩꯀꯥꯏꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯐꯝ ꯂꯩꯀꯥꯏꯗꯨ ꯇꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯐꯖꯕꯤꯅ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯦ ꯍꯪꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯧ ꯅꯍꯥ ꯑꯃꯅꯗꯤ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯑꯍꯜ ꯊꯤꯔꯛꯂꯤꯕꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜꯅꯤ ꯏꯁ ꯃꯃꯤꯠ ꯌꯥꯝꯅ ꯊꯧꯕꯅꯤꯀꯣ ꯅꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯃꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯝꯒꯗ꯭ꯔꯥ ꯇꯨ ꯌꯨꯝꯗꯤ ꯑꯥꯗꯒꯤ ꯊꯣꯡꯒꯥꯜ 3 ꯁꯨꯕꯁꯦ ꯑꯁꯤꯗ ꯆꯪꯉꯨ ꯃꯥ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯋꯥꯔꯤ ꯁꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯆꯪꯕ ꯇꯜꯂꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯏ ꯃꯧ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯅꯅꯥꯎꯗ ꯍꯟꯗꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯃꯃꯥꯟꯅꯕ ꯄꯤꯌꯣꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯐꯖꯕꯤꯗ ꯐꯥꯎꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣꯝꯗꯒꯤ ꯂꯩꯔꯛ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄꯗꯤ ꯎꯗ꯭ꯔꯦ ꯃꯥꯕꯨ ꯆꯪꯁꯤꯔ ꯆꯪꯉꯣꯏꯁꯤꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯝ ꯈꯟꯖꯥꯟꯅ ꯂꯩꯔꯝꯃꯤ ꯃꯇꯣꯝꯇ ꯂꯥꯛꯄꯅꯤꯅ ꯆꯪꯕꯗꯤ ꯀꯤꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯃꯥꯅ ꯈꯪꯅꯤꯡꯉꯤ ꯎꯅꯤꯡꯉꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯠꯇꯁꯥ ꯂꯩꯔꯛ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯁꯦ ꯃꯥꯅ ꯃꯁꯛ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜ 3 ꯁꯨꯕ ꯑꯗꯣꯝꯗꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯏꯕꯛ ꯐꯕꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯡꯒꯥꯜ 3 ꯁꯨꯕꯗꯨꯗꯒꯤ ꯑꯃꯥꯏꯕꯁꯦ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯔꯛꯂꯒ ꯃꯥꯅ ꯁꯣꯔꯣꯛꯂꯣꯝꯗ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯆꯠꯈꯤꯕꯁꯦ ꯐꯖꯕꯤꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯛꯇꯅꯤ ꯑꯃꯥꯏꯕꯁꯦ ꯐꯖꯕꯤꯅ ꯃꯁꯛ ꯈꯪꯈꯤꯕ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯣꯖꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯣꯖꯥꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯝꯂꯔꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯕ ꯇꯨꯡꯗꯗꯤ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯔꯦ ꯑꯣ ꯑꯗꯨꯗꯤ ꯆꯨꯝꯂꯕ ꯌꯥꯔꯦ ꯑꯍꯜ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤꯁꯨ ꯃꯊꯛꯅꯤ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯎ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯣꯖꯥꯗꯨꯒ ꯐꯖꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯈꯤ ꯑꯍꯜ ꯑꯗꯨꯕꯨ ꯎꯕꯗ ꯐꯖꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯔꯛꯏ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯌꯥꯝꯅ ꯂꯨꯔꯕ ꯊꯕꯛ ꯑꯃꯈꯛ ꯑꯉꯥꯡ ꯑꯗꯨꯅ ꯈꯪꯗꯕꯗꯒꯤ ꯄꯥꯏꯔꯨꯔꯦꯗꯅ ꯀꯔꯤꯝꯇ ꯋꯥꯒꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯕ ꯇꯥꯔꯔꯤ ꯐꯖꯕꯤꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯈꯪꯅꯤꯡꯕꯗꯒꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯦꯛꯈꯤꯕ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯒꯤ ꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯑꯔꯨꯕꯅꯤ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯌꯦꯛꯄ ꯑꯃꯅ ꯄꯥꯏꯍꯦꯛ ꯌꯦꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯛꯄꯒꯤ ꯍꯧꯐꯝ ꯂꯩ ꯃꯥꯒꯤ ꯂꯣꯏꯐꯝ ꯂꯩ ꯃꯥꯅ ꯈꯪꯖꯗꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯅꯤ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯛꯄ ꯃꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯂꯥꯏ ꯃꯃꯤ ꯑꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯤꯡꯅ ꯑꯌꯥꯝꯕ ꯄꯥꯏꯒꯜꯂꯤ ꯃꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯃꯃꯤ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯂꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯃꯃꯤ ꯑꯗꯨ ꯄꯥꯏꯈ꯭ꯔꯤꯕ ꯑꯃꯥꯏꯕ ꯅꯨꯄꯥꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯌꯦꯛꯄ ꯂꯣꯏꯈꯤꯗꯕ ꯂꯥꯏ ꯑꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕꯗꯣ ꯃꯗꯨꯃꯇꯪ ꯂꯧꯊꯣꯛꯄ ꯉꯝꯂꯒꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯃꯤ ꯑꯗꯣ ꯃꯉꯣꯟꯗ ꯀꯔꯝꯅ ꯂꯧꯒꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯒ ꯃꯥꯒ ꯑꯣꯖꯥꯗꯨꯒ ꯋꯥ ꯃꯨꯟꯅ ꯈꯟꯅꯩ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯊꯣꯛꯄ ꯂꯧꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯗꯨꯅ ꯍꯥꯏ ꯐꯔꯦ ꯃꯗꯨꯕꯨ ꯂꯧꯕ ꯉꯝꯂꯕꯗꯤ ꯃꯗꯨ ꯍꯟꯅ ꯂꯧꯔꯛꯑꯣ ꯃꯗꯨ ꯂꯧꯔꯕ ꯇꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯖꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯖꯥꯁꯦ ꯋꯥ ꯇꯥꯅꯔꯦ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯕ ꯇꯨꯡꯗꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛꯀꯤ ꯐꯖꯕꯤꯒꯤ ꯑꯣꯖꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯗꯁꯨ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯃꯆꯤ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯒꯤ ꯑꯣꯖꯥꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ
ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯦ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯈꯪꯕ ꯍꯩꯕꯗ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯀꯔꯤ ꯂꯩꯕꯅꯣꯅꯦ ꯀꯔꯤ ꯀꯤꯔꯤꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯑꯁꯤ ꯍꯪꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯪꯗꯦ ꯃꯈꯣꯡꯁꯨ ꯌꯥꯎꯗꯦ ꯃꯈꯨꯠꯇ ꯃꯈꯨꯠ ꯑꯩꯕꯨ ꯇꯥꯜꯂꯛꯄꯅꯤ ꯇꯨ ꯑꯁꯣꯝ ꯂꯩꯔꯛ ꯃꯆꯤꯟꯗ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯤꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯎꯏ ꯍꯥꯏꯕꯗꯅꯤ ꯑꯃꯥꯏꯕꯁꯤꯅ ꯍꯦꯟꯅ ꯈꯪꯅꯤꯡꯂꯤꯕ ꯍꯦꯟꯅ ꯐꯅꯤꯡꯂꯤꯕ ꯀꯗꯥꯏꯗ ꯂꯥꯎꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯂꯥꯎꯅꯦ ꯑꯩꯒ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯊꯋꯥꯏ ꯍꯤꯡꯂꯕꯅꯤ ꯈꯜꯂꯨ ꯂꯥꯎ ꯆꯠꯁꯤ ꯂꯥꯎꯅꯦ ꯀꯗꯥꯏꯗꯅꯣ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯩꯔꯛ ꯑꯗꯣꯝꯗ ꯑꯗꯨꯝ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯂꯤ ꯀꯤꯕ ꯁꯥꯗꯨꯅ ꯅꯨꯄꯥꯁꯤꯅ ꯑꯁꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯑꯗꯨꯝ ꯐꯅꯌꯥꯝ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯁꯦ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯅꯕ ꯃꯁꯤ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯐꯖꯕꯤꯅ ꯍꯥꯏꯔꯞꯇꯪ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯤ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯍꯥꯟꯕ ꯊꯤꯕꯗ ꯄꯥꯍꯦꯛ ꯐꯪꯗꯦ ꯊꯤꯕꯗ ꯐꯅꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯅꯤꯗꯨ ꯂꯥꯛꯂꯒꯗ꯭ꯔꯥ ꯃꯥꯕꯨ ꯐꯥꯈꯤꯗ꯭ꯔꯥ ꯈꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯐꯖꯕꯤꯁꯦ ꯊꯤꯅ ꯋꯥꯔꯤꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯃꯤ ꯑꯁꯦ ꯎꯔꯔꯦ ꯃꯃꯤ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗꯁꯨ ꯐꯖꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯨ ꯆꯨꯡꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ ꯀꯩꯅꯣꯅꯦ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯥꯗ ꯐꯥꯎꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯛꯂꯝꯕ ꯂꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃ ꯃꯃꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯑꯅꯤ ꯑꯗꯣ ꯃꯥꯟꯅꯩ ꯑꯃꯗꯨꯗꯤ ꯈꯔ ꯁꯦꯟꯐꯥꯠꯇ꯭ꯔꯕꯅꯤ ꯑꯅꯤ ꯑꯁꯦ ꯄꯨꯟꯅ ꯃꯥꯅ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯐꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯐꯖꯕꯤꯒꯤ ꯑꯣꯖꯥꯗꯨꯅ ꯀꯤꯕ ꯁꯥꯗꯨꯅ ꯑꯃꯥꯏꯕꯗꯣ ꯅꯥꯊꯩꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯁꯣꯝꯗꯅ ꯐꯖꯕꯤꯅ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯕ ꯃꯃꯤꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯖꯥ ꯑꯗꯨꯗ ꯃꯥꯅ ꯄꯤꯔꯔꯦ ꯌꯦꯡꯍꯜꯂꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗꯗꯤ ꯑꯣ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯏꯔꯗꯅ ꯑꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯌꯥꯗꯦꯅꯦ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯝꯂꯒꯅꯤ ꯕꯦꯃꯥ ꯃꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯀꯟꯒꯦ ꯐꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯃꯃꯤ ꯑꯁꯦ ꯃꯨꯊꯠꯂꯒ ꯃꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯅꯧꯅ ꯑꯃ ꯌꯦꯛꯄ ꯇꯥꯏ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯊꯠꯀꯗꯕ ꯅꯠꯇꯦ ꯌꯦꯛꯄ ꯍꯧꯔꯛꯀꯗꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯦꯛ ꯃꯨꯊꯠꯂꯒ ꯃꯥꯒꯤ ꯄꯣꯔꯝ ꯁꯣꯏꯗꯅ ꯌꯦꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯌꯦꯛꯀꯅꯤ ꯃꯁꯤ ꯌꯦꯛꯄ ꯍꯩꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯌꯦꯛꯄꯁꯨ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯍꯩꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤ ꯌꯦꯛꯄꯁꯦ ꯌꯥꯝꯅ ꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯑꯁꯣꯝꯗ ꯐꯖꯕꯤꯒꯤ ꯑꯣꯖꯥꯗꯨ ꯆꯦꯜꯂꯛꯂꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯖꯕꯤꯁꯦ ꯃꯁꯤꯗ ꯂꯩꯔꯝꯒꯅꯤ ꯈꯪꯕꯗꯒꯤ ꯃꯥ ꯌꯧꯁꯤꯜꯂꯛꯄꯅꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯁꯤꯅꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯔꯦ ꯃꯁꯤ ꯐꯖꯅ ꯌꯦꯛꯄ ꯍꯩꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯌꯦꯛꯄ ꯍꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯞꯅ ꯃꯨꯊꯠꯂꯒ ꯂꯣꯏꯔꯝꯗꯥꯏ ꯐꯥꯎꯕꯗ ꯃꯨꯊꯠꯂꯒ ꯌꯦꯛꯀꯗꯕꯅꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯃꯥꯒꯤ ꯌꯦꯛꯄꯒꯤ ꯄꯣꯔꯝ ꯀꯥꯏꯕ ꯌꯥꯗꯦ ꯀꯅꯥꯅ ꯌꯦꯛꯄ ꯉꯝꯒꯅꯤ ꯑꯩꯁꯨ ꯃꯤꯠ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯖꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯁꯤ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯐꯖꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯅꯆꯥꯅ ꯀꯔꯤꯃꯠꯇ ꯄꯣꯔꯝ ꯀꯥꯏꯍꯟꯗꯅ ꯌꯥꯝꯅ ꯃꯥꯟꯅꯕ ꯌꯦꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯣꯖꯥꯗꯨꯁꯨ ꯐꯖꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅꯁꯨ ꯏꯆꯥ ꯏꯕꯦꯝꯃ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯇꯧ ꯅꯪꯅ ꯍꯧꯒꯗꯕ ꯃꯐꯝꯁꯤꯡ ꯑꯩꯅ ꯐꯖꯅ ꯇꯥꯛꯀꯦ ꯑꯩꯅ ꯁꯪꯂꯞꯁꯨ ꯁꯪꯕꯤꯒꯦ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯁꯨ ꯌꯥꯔꯦ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯔꯒꯦ ꯂꯥꯏ ꯌꯦꯛꯀꯗꯕ ꯇꯨꯔꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯖꯕꯤꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ ꯇꯥꯛꯂꯛꯄ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯃꯃꯝꯇ ꯀꯥꯏꯍꯟꯗꯅ ꯃꯇꯦꯛ ꯃꯨꯊꯠꯂꯒ ꯌꯥꯝꯅ ꯃꯥꯟꯅ ꯉꯁꯥꯏꯒꯤ ꯃꯃꯤ ꯁꯦꯡꯗ꯭ꯔꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯥꯅ ꯄꯣꯔꯝ ꯑꯁꯤ ꯀꯥꯏꯗꯅꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯅ ꯌꯦꯛꯂꯝꯃꯤ ꯌꯦꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯃꯁꯦ ꯅꯣꯡ ꯅꯤꯅꯤ ꯀꯥꯟꯕ ꯌꯥꯗꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯪ ꯂꯣꯏꯅꯕ ꯌꯦꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯃꯥꯅ ꯌꯦꯛꯂꯝꯃꯤ ꯐꯖꯕꯤꯒꯤ ꯑꯣꯖꯥꯗꯨꯅ ꯐꯖꯕꯤꯒꯤ ꯌꯨꯝꯗ ꯆꯠꯈꯤꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛꯇꯣ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ ꯊꯕꯛ ꯑꯃ ꯇꯧꯍꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯐꯖꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯅ ꯁꯪꯕꯤꯗꯨꯅ ꯐꯖꯕꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯅꯅꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯄꯤꯌꯣꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯂꯨꯞꯁꯨ ꯀꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯅ ꯀꯤꯔꯕ ꯂꯥꯏ ꯑꯗꯣ ꯃꯥꯅ ꯌꯦꯛꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯁꯨꯝꯅ
ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯣꯔꯝ ꯀꯥꯏꯗꯅ ꯌꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯔꯕ ꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯗ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯋꯥꯠꯇ꯭ꯔꯦ꯫ ꯏꯁ ꯀꯌꯥꯗ ꯃꯥꯅ ꯌꯦꯛꯂꯕꯅꯤ ꯌꯦꯡꯉꯨꯅꯦ, ꯏꯆꯥꯗꯤ ꯐꯖꯅ ꯍꯩꯔꯦꯗ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯄ ꯍꯧꯔꯒꯅꯤ꯫ ꯀꯔꯤꯃꯠꯇ ꯋꯥꯔꯒꯅꯣ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯪꯅ ꯑꯉꯥꯡꯁꯦ ꯈꯔ ꯊꯤꯟꯕꯤꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤ ꯑꯁꯦ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯂꯧꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕꯗꯨ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯥꯒꯤ ꯑꯌꯦꯛꯄ ꯃꯃꯤ ꯑꯗꯣ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯃꯥꯁꯦ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯏꯌꯥ, ꯀꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯣꯅꯦ, ꯀꯅꯥꯅ ꯄꯨꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯇꯨꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕꯁꯤꯒꯤ ꯃꯁꯥꯗꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯌꯣꯝ ꯅꯠꯇꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯁꯦ ꯂꯥꯟꯅ ꯌꯦꯛꯄꯁꯤꯕꯨ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ, ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯕꯁꯤꯗ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ, ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯑꯍꯜ ꯑꯁꯦ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯕꯅꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯃꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯐꯖꯕꯤꯁꯨ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯅꯥꯎꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯒꯗꯕ, ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯒꯗꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯃꯤ꯫ ꯅꯅꯥꯎ ꯑꯃꯗꯤ ꯄꯤꯌꯣꯒꯤ ꯃꯪꯂꯥꯟꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ? ꯌꯦꯡꯕꯗꯁꯨ ꯃꯁꯛ ꯆꯦꯜꯂꯕ, ꯌꯦꯡꯕꯗ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯍꯜ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯄꯤꯌꯣ ꯑꯃꯗꯤ ꯅꯅꯥꯎꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯉꯁꯤꯗꯤ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯏꯄꯥꯗ ꯅꯈꯣꯏꯅ ꯅꯔꯥꯟ ꯀꯌꯥ ꯑꯃ ꯂꯪꯖꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯁꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥꯟꯕ, ꯅꯈꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯈꯔ ꯌꯦꯠꯄꯅꯤ, ꯈꯔ ꯋꯥꯍꯟꯕꯅꯤ꯫ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ꯫ ꯃꯁꯤꯅ ꯇꯧꯕ ꯌꯥꯏ, ꯃꯁꯤꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯣ मुन्ना खंगलगा तौगदबनी। थबक तौबद ओजा नायगदबनी, ओजाद मुन्ना हंगलगा थबक तौगदबनी। नखोइना इपागी फिजी फिनाद नेक्लुब, इपागी फिजी फिनाद कायरुब कयादुना मरम मोरगा नखोइगी नानाक्ता अइना मतम कुइना येतुना नखोइबु वहल्लगा थंबनी। होजिक्ति इपा नखोइदा अमुखना येतलरोय। अइगी थमोइ नखोइना पिलहनबा ngамख्रे। अइगी पोरम अइगी लिक्लम नखोइना मरिक चुमना यातुना मरिक चुमना सेमख्रे। हयेंग नोंगालक मतमदगी नखोइ अनि हानगी पुंसीगुम नुंगाइना दुम हिंजरो। अदुबु अइना चलमदाइगी मतमदा हारंगदबदि थबक तौब मतमदा ओजा नायो। ओजा यावदना कैदौंगैदा थबक तौगनु। ngамलोइदबा थबकता ngамगनी हादुना मांजिन थादुना चुंगसिनगनु। पांथोकपा याबा थबक यादबा थबक यामा लैबनी। नापलना मांग थादुना चलबा इसादा हे तोंगनबा नहाना माइबा सारबदि कैदौंगैदा अफबा फोल फंगलोइ हंदना ताइबंग खुनाइसे मुतखिगनी। मतम पुनमुक्ता ओजा काउगनु, ओजा नायु। थबक तौबदा अखंग अहि ओजा तानादुना थबक तौओ। अंगांग ओइरबा नखोइ अनिना वाखन खंथदना नखोइना तौरबा थबक इपागी कादा लंजरुबा कयादुना नखोइना मतम खरा खुदोंग थीबा ताबनी। मतुंगदगिदि थबक तौबा मतमदा ओजा नाइना ओजा गुरु मसक खंगना थबक तौ। अइ चटलगे। वहाय असि हाइरमदगा अहल ओइरबा सक्तमदो मांगखिबनी। असुमना मखोइना वाखन खंथदना पिरकपा लाई अमखक येकनबा होनरबा मतम असिदा ननाव अमथि पियोदा मखोइदा खुदोंग थीबा ताखिबा कयादो ननावगी नुसिजबी नुपी फजबीना महाना पुनमक कथोक्तुना माना ngамगनी हादुना थौना फना चोंगथोक्तुना ननावगी पुंसी अमथि पियोगी पुंसी माना कनबीखि। असुमना वरी नचोना पुजरकपा येकपा लोसिनखिदबा लाई हाइबा वरी असे मतांग असिदा लोसिनजरे। मयाम अरोइबदा दान खुमन अमुकन खुरुमजरी।